ngasi phong toan toan Manipuri sifong singdigi amasum thokiba thodo wathok singdigi maru oibi I pausing khonga charaga Manipur top channel gi makedigi myamna thamjagi ahanbada ngasi gi oiba COVID-19 update myamna share tawjaramge state asida Government of Manipur COVID-19 Kamal Control Room digi thadorakpa press release number 434 ngasi tang ani tha taru inglising ani ga konga mathoi ngasi numidang wairamgi pung mga hoki oiba update ta Haukiba pung kunga mari isda miyoi satret ka kunga nipan general population nigi masa miyoi amana Central Armed Police Force nigi apun boy na miyoi satret ka kunga mapan haukiba pung kunga mari sida Manipur positive oire hai riba miyoi satret ka kunga nipan general population nigi positive na oira kraba miyoi singsi miyoi sahum go yangkai go humdoi na nupani sahum go humdra ka mga amana nupini amasum hairiba miyoi singsi Imphal East dagi samaga nipan Imphal West dagi sahumga taramathoi Thawbal dagi humdraga mapan Bisnupur dagi yangkai ga nithoi Kaksing dagi kunga taru Ukhul dagi taru Sursanpur dagi maudraga humdoi Sandel dagi mari Senapati dagi tara Tamenglong dagi kun Kangpokpi dagi mari None dagi taret amasum Zaribam dagi nipani aduga makhoi ga lokhat phomthokpa section tharang kudimak lokhat kre hainasu press release asina palli amasum haukiba pung kun ga mari asida miyoi taraga mari Manipur COVID-19 positive oiduna laikhidre hairiba miyoi singsi sai humdraga manga surabanupa Imphal West dagi humdraga nipan surabanupa Imphal West dagi humdraga nithoi surabanupa Imphal West dagi nifu surabanupa Kaksing dagi kunthraga taruk surabanupa Chusampur dagi marfu surabanupi Chusampur dagi yangkai ga manga surabanupi Tengnopal dagi humdraga nithoi surabanupa Ukhul dagi yangkai ga tere surabanupa Imphal West dagi yangkai ga manga surabanupa Kaksing dagi humdra mathoi surabanupa Imphal West dagi humpu ga manga surabanupi Imphal East dagi humpu ga tere surabanupa Bisnupur dagi amasum yangkai ga mathoi surabanupi Imphal East dagi ni hairiba miyoi singsi mathang sina sija hospital da mari DI Chusampur da ani home isolation da ama LCH da Urkhul ama aduga Babina da ama Jenims da ani amasum Rims da ahum mathang sina laikhitabani haidi aduga ngasi laikhidraba miyoi taraga mari esi tharaga apun boina Manipur COVID-19 positive oidun laikhidraba miyoi masingsi Sanipan ga kunthraga mapan suri haina supali aduga ngasi gi oina haukiba pung kun ga mari esida COVID-19 gi naba pharaktuna apun boina miyoi satruka kungani toy research tokre hairiba masingsidagi miyoi Samri ga marpuga mapan amana home isolation dagini amasum apun boina COVID-19 positive oikraba Manipur gi miyoi masingsi lising yangkai gani thoiga saniga humdraga ni pani aduga apun boina naba pharakraba miyoi masingna lising ni phugani thoiga samri ga supnagi marini aduga hauji nahanduna lairiba miyoi masingna lising mapan ga supnagi kunthraga mangani hairiba miyoi singsigi masingsida general population dagi lising mapan amasum central security personnel dagi di miyoi supnagi kunthraga mangani amasum state sigo ariba recovery rate si 81.11% ni haina supali adu latest information amagi matungina apun ma vaccinated tokhiba miyoi masingsi state sigo ina lak ahumga lising maudraga humdoiga samriga maudraga taruk suri haina su Dr. Khoirom Sasikumar manga additional director and spokesperson health department Manipur no kuyek piduna thadorakpa press release asina su mek sengna pali amasum makhasa thajarak poina to pamaruiba pawkhra memna masakhaina pijagi memna phuktaminasi Marak thana state si wang mara thokpa tentak pa pawkhra memna thamjaramge awun pot yamna puraktabagi luhong labi nupi ama magi nupana hatpikhre India si angak pa paw yamna tagan baleba ama oirakli nupa nupi yumban minabada nupi mayumdagi araiba angamba posei khara pujarakpa thainadagi satnarakle adubo India gi mafam kharadadi nupi singna si luhongba matamna awun pot puningai leitabagi yumban punsi phangdaba awaba kya khangjaba toina thokli sarika saikun ngamari masak matau phajabi nupini maana Ghaziabad ki Rajnagar extensions ta leiba Kuldip ka haukiba February gi aroiba sayola luhongkhirami masu makhoi ani matam khara leminaraba matung Kuldip na lupa lak yangkai awun pot oina puraknaba sarika da tattana hairami adubo mapam gi leitaba awabana Madupi bangamlamde amasum numit khudingi phubiba otpiboina tawrami amasum ngarang June amada Kuldipna sarikar senfam adupi di haiduna yamna kanna sai thangba tawraduna nongmaina abdomen stomach amadi maraibakta ahumla kapsilaga sarika halami madugi matungda Kuldip amadi magi mapa lot khiduna haujuk police na thibu hombagi thabak sathari haina spali
COVID-19 gi wanaraba matamsida miyamda paung khotang hapsagi SBI na ECLGS scheme gi makhada collateral free loan pidi SBI gi customer singna COVID personal loan hairagasu khangnaba security thamdana lawbu yaba loan asi State Bank of India SBI digi apikpa sendoida lawbu yaragani haidi amasum laipak gi khwai digi sawba commercial bank asina SBI gi customer singna makhoi gi imungi mi singi amadi masa masa gi COVID-19 gi ana layengbada security amata thamdana hairiba COVID personal loan asi lawbu yagani haina warep asi lawkhre amasum SBI chairman Dinesh Kharana haibada emergency credit line guarantee scheme ECLGS ki makhara COVID ana layengidama lupa lakh manga phawigi credit line SBI customers singda pigani haina phongdoki haidi panba yabadi public sector bank PSB singnasu customers singda COVID ana layengidama sejananaba unsecured loan sing lupa lising kungamanga dagi lupa lakh manga phawba apik sendoida pigani haina lakthokre haidi masi Indian Banks Association IBA amadi State Bank of India SBI ani punna thominaba cherol amana phongdorakpani haina su pausna pali atopa pawmana Maggie Sariba National na masigi pothok singi 60% di haksang da phatti haiba yajakre report Maggie noodles Nescafe amasum KitKat Sariba malemgi khwaidigi sawba chinjak puthokliba company National na internal document amada masigi pothok singi sada humphudi haksangda phahande haibisi yajakre haina Financial Times na phongdorakli report aduna makhata na hairibadi asengba coffee di yaudana sada 96 na national gi thaknaba mahi sada 99 na masina puthokpa sweets amadi chocolate sing amasum ice cream portfolio na haksel helki sakhanglaba saktak wana piriba wafam sing ngakpa ngamdre hainasu pawsina makhatana phongdokli atopa pawmana sai taruki anga amana PM da homework ki complaint matung Jammu and Kashmir da homework policy handakre Jammu amasung Kashmir dagi angang nupi masa amana Prime Minister da homework yamagi complaint tawkiba matung Lieutenant Governor of Jammu and Kashmir Manoj Sinha Union Territory in Education Department da school kids singi homework ki potlum hanthana na pung nipugani pani manungda policy ama puthoknaba yathang tawtakre amasung khongthang asi Jammu and Kashmir dagi upper Sharma Kawi nupi masa amana too much homework haiba complaint video ama viral satkraba matungda lakholakibani haina supalli Amaromda Amulna da PETA bu thingjinna bu takshinkre Amul gi Vice Chairman Balamji Hambulna Prime Minister Narendra Modi da People for the Ethical Treatment of Animals PETA bu thingjinna bu takshinkre amasum Hambalna haibda PETA na Indian dairy sector gi masak thianana ba miyoi crore tara gi punsi hingnaba lambi thadana ba khotnare hainasu palli haina pawman makhatari Lushilakpuin Ateno Paukra, Yam Yapanabidama Kanglada, Lining Punamaki, Lison Pangtolagani, Hidak, Doctor Oxygen, Wat Padagi Anaba, like Kidre, Haibedu, Langa Kimekedi, Ama Paba, Togaloi, CM. Manipura COVID-19 Lakshin and Abuhona, but the Liningi, Lucing Businga, Tawi Abasing, Matanga, Situan, Tuama, Liningi, Lucing Businga, Manipuri, CM, Biren, Unaduna, Kanakre, Loinana, Tasigi Tereta Kanglada, Ayupung Tararum, Tab, the Lining Kutima, Punna Taibang Mapuda. Kurumna midagadori hainus pawsna pali amasung atopa paw manamo Bengal da democracy laitre president rule thambana phare Biren handak West Bengal pangthokiba mikhal aduga mari lainana mikhal mamang da amadi mikhal matungda thokiba misimina amasung miwat minai kayagi matangda national leaders sing yawba virtual meeting ama ngasi kaisampata leiba BJP Manipur Pradesh ki office ta pangthokre Chief Minister N. Biren Hai Malem Yoina Democracy Sat Palebak Sing Manungda Khwaidagi Sauribi India Ngasisu Democracy System Mapung Pana Sat Pagidama Malem Gilebak Singna Ikai Komnari India ki Prime Minister Narendra Modi na lusingba NDA Langakna Langak Perakpo Sahi Taret Mapung Pakre Hawkibe Sahi Taret Romasida India ki Mapam Ataida Democracy Bu Kungaw Naba Mihat Mipun Miyot Minay Tauba Yaukidi Adobo
West Bengal hantak pangthokkiba mikhal gi matamda Bengal da lengak pairiba CM Mamata Banerjee gi makada TMC na democracy bu khongawnaki miyoi kya otnaki kaya amana hatopiki Bengal da democracy leitabaga pangkhak oire Mamata Banerjee gi lusingbi makada TMC na mikhal gi matamda chatakiba thawong sing kandem tawi asigumba misa miyam da otnai riba asina Bengal da democracy leitre asiguma phibam asida Bengal asi president rule thamduna ngak sienbana phare khali central government ikai khumnadaba Bengal gi TMC lenga parat tambiba matam yawri hainisu pausina makhatana fongdora liduga hujikuina di matang sa lusinjarage pathoksa gibra so kiblan kiba kya yawr sumyam ngak pigini haina channel siki makedi thamjari and thank you.